Internet service numit humni amaga makha tana thingjinkre. Irang laitaba district headquarters singda trial basis da mobile data hanglaga nei. Manipur lengang na makha tana numit humni amaga internet mobile service thingkre. Commissioner Home T Ranjit na ngasi thokiba order amana November 9 gi numidang pung 3 ni fuga mga fauba makha tana internet service thingkiga nei. Adumakpu trial basis ta irang laitaba district headquarters singda mobile data hanglaga ni haireng. Kanglup anigi lalasin na tumin na layramba mitay nong sa kaya mamit mamay panghalay mahesor. Manipur da thogli batang dulay tada ba piba masida tumdu na layramba thawna fa ba mitay nong sa kaya kanglup anigi lalasin na mamit mamay panghalay hay na social activist mahesor thawnaujam na phongdokre. Wapamasi ngasi mitay hay na mingthon ba social networking mobile application ama Manipur digital na sinduna soibam laykay ayang pali road youth club SAYC Community Hall da launch tawbagi thauram ga mari lainana phongdokiba nei. Thauram aduga mari lainana mahangna makhata na hai mitay de yamna puksel sengba amaga gi marakta nungsi sanana leiminaba phurup ama nei. Miyamna mitay phurup ki lingjel manade haiba wafam kaya ngangnariba se aranba wafam nei. Manipur da thogliba lalasi da ikhoi amata oina punsinduna apunbagi saktam ama sagat pa mathau tai. Ngasi launch tawriba mobile application asina Manipur da lariba mitay phurup ki silinaw khudingmak ke manungda pau phawdok phawjin tawnabada hena khudong saraga nei. Ngasi puthokliba application asina mitay phurup punsin bagi achauba lambi ama su oiragani haina su phongdokhe. Thauram adu da Sriman Wangkhairakpam social activist Mahesor Thaunaujamna thauramgi athoiba mithunglen sing oina saruk yakhe.